Kangla TV na taram nokjari. Ngasi July gi tang 18 sok lising ani kun mga thang jinumit. Ingyen gi kun mari ni panba. Ngasi gi ahanba lokhatjariba Ayukki pawsi asi pongna phamni headline da kari yauri. Headline na tabra. Api gani ahanba lokhatjariba Ayukki pawsi asi pongna phamgi ngasi gi editorial kalam da yauri ba si kari no haibu yengminasi. Ahanba leramiba topic asi stamp paper yonbasing thagatpa. Lan thum transfer taunaba lease agreement inaba power of attorney pinaba maruoina legal amasung sel thumgi oiba document semba low inkol yonthok yonsin taunaba lan thum dan taunaba partnership deed register tauba trust register tauba amadi atai agreement kia affidavit iba amasung mahiroi singi scholarship thabada affidavit launabagi loinana banking amadi indemnity bond semna chingbagi hiram kayada non judicial stamp tangai fadana changi hojik asi mahiroi singi scholarship thabagi affidavit launaba matamni board of secondary education Manipur na lawba high school living certificate examination 2025 ta mark wangna phanglaba mahiroi tahum the merit scholarship scheme for students ki makhada tigedaba scholarship singi dama mahiroi singna affidavit launaba question chenari lagliba tang kundagi form thajinaba hogadabani form thajinbagi aroiba matamda October ki 13 ni high school living certificate examination 2025 ta rank 1 dagi 673 fawbagi manungda leba mahiroi singna piriba matam masigi manungda form thajil hauna bonari form thajinbada tangai fadana affidavit changi affidavit lawbada tangai fadana changba non judicial stamp ti fangde fanglabasu masagi mamalda fangde tungan hiram kayada sizinaba non judicial stamp sing makhal suna fangdaba fanglabasu mamal tangmagi wafam se anobadi nate hokhiba chahi kayagi mamangdagi adum leiraklabani stamp paper si register tawraba stamp vendor singda yongedabani matam khara register tawramba stamp vendor sing da stamp makhal suna achaba mamalda fanglabasu amu hekda fangde hojiksu lupa yankhai amsung samagi value oiba non judicial stamp sing fangde lupa mangagi value oiba non judicial stamp di ukhidaba kuire atai denomination singsu masagi apiba mamalda fangba wa poinari state asida chanariba non judicial stamp paper makhal asi lupa 10 10 yankhai chama chonga lising manga amasung lising 10 gini stamp vendor singda stamp sing fangdabadagi atopadagi mamal tangna leiduna sijinaba kya yauri tangai fadana sijinadaba yadabanina mamal hena yolabasu leiduna adum sijinai hojik mahiroi singna scholarship thanabagi affidavit lawbada sijinagadaba stamp paper asisu stamp vendor singa fangdabadagi atopabadagi mamal tangna leiraga sijinari non judicial stamp singi marakta lupa manga 10 amasung 10 gi denomination asi affidavit kidamak yamna toina sijinaba denomination singi chana ude yauna mahiroi singi scholarship fangnaba honaba matamdari akaknaba lupa yankhai gi value oiba stamp si sijinai adubu hojiki Manipurda lupa yankhai amasung chama chatpiki stamp fangnade mamangi chahida thokiba ising ichaw amada stamp sing asi ising thumjinbada yawkhibadagi fangdabani hai adubu tasengna fangdrabara hairabadi adum fanglibasi register tawraba stamp vendor singdadi nate authority ga ayaba yawdana yonba singdagi fangmani mamal dingakung fangna wangi lupa yankhai stamp paper na lupa chani yankhai dagi ahum fawba aduga lupa chama gi lupa chamri dagi chonga fawba yonari stamp paper sing register tawraba stamp vendor singda fangdraga atai dana karamna fanglibano haibasi na sizinningai oi stamp sing asi treasury department na pulap leiraga government license piba stamp vendor singi kuthangda thadokpani hana non judicial stamp si state amasung union territory khudingmakki oina chap manaramlabasu hojik manadrabani amasu chap manaringaidadi imphal da fangnadaba matamda Guwahati na chingba pulap Guwahati na chingbadagi pulap leiduna puraklaga imphal da mamal tangna yonduna sel tanaba kya yawkhidaba nate
ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯦꯠ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗ꯭ꯔꯦ, ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯅꯝꯂꯦ꯫ ꯃꯅꯤꯄꯨꯔꯗ ꯁꯤꯖꯤꯟꯅꯅꯕ ꯅꯟ ꯖꯨꯗꯤꯁꯤꯌꯦꯜ ꯁ꯭ꯇꯥꯝꯞꯁꯤꯡ ꯇꯣꯉꯥꯟꯅ ꯅꯝꯂꯒ ꯊꯥꯗꯣꯛꯂꯦ꯫ ꯇꯣꯉꯥꯟꯅ ꯅꯝꯂꯒ ꯊꯥꯗꯣꯛꯂꯕꯅꯤꯅ ꯍꯥꯟꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯄꯨꯂꯞ ꯄꯨꯁꯤꯜꯂꯛꯂꯒ ꯀꯔꯕꯥꯔ ꯇꯧꯅꯔꯝꯕꯗꯨꯃꯗꯤ ꯇꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯅ ꯅꯝꯗꯨꯅ ꯊꯥꯗꯣꯔꯛꯂꯕꯅꯤꯅ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯄꯨꯁꯤꯜꯂꯛꯂꯒ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁ꯭ꯇꯥꯝꯞ ꯃꯈꯜ ꯁꯨꯅ ꯐꯪꯅꯗꯕꯒꯤ ꯑꯃꯁꯨꯡ ꯐꯪꯂꯕꯁꯨ ꯑꯄꯤꯕ ꯃꯃꯜꯗ ꯐꯪꯅꯗꯕꯒꯤ ꯑꯋꯥꯕꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯤꯕꯗꯤ ꯔꯦꯖꯤꯁꯇꯔ ꯇꯧꯔꯕ ꯁ꯭ꯇꯥꯝꯞ ꯚꯦꯟꯗꯔꯁꯤꯡ ꯈꯛꯇꯗ ꯌꯣꯟꯒꯗꯕ ꯁ꯭ꯇꯥꯝꯞ ꯄꯦꯄꯔꯁꯤꯡ ꯀꯔꯝꯅ ꯂꯅꯥꯏꯒꯤ ꯃꯤꯁꯤꯡꯒꯤ ꯈꯨꯠꯇ ꯄꯨꯂꯞ ꯌꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯏꯁꯤꯡ ꯊꯨꯝꯕꯗ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯂꯨꯄꯥ 50 ꯑꯃꯁꯨꯡ 100ꯒꯤ ꯚꯦꯂꯨ ꯑꯣꯏꯕ ꯁ꯭ꯇꯥꯝꯞ ꯄꯦꯄꯔꯁꯤꯡ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯐꯪꯅꯔꯤꯕꯁꯤꯅ ꯀꯝꯗꯧꯅꯅꯣ ꯍꯥꯏꯕꯁꯤꯁꯨ ꯈꯪꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯅꯠꯇꯦ꯫ ꯁ꯭ꯇꯥꯝꯞ ꯄꯦꯄꯔꯗ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯠ ꯇꯧꯕ ꯑꯆꯧꯕ ꯈꯨꯠꯄꯨ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯇꯕ ꯅꯠꯇꯦ꯫ ꯀꯅꯥ ꯆꯦꯟꯅꯕꯒꯦ ꯍꯥꯏꯕ ꯊꯤꯗꯣꯛꯂꯒ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯍꯧꯖꯤꯛꯇꯤ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯁ꯭ꯇꯥꯝꯞ ꯄꯦꯄꯔ ꯌꯣꯟꯕꯁꯤꯡ ꯄꯨꯂꯤꯁꯅ ꯐꯒꯠꯄꯁꯨ ꯂꯩꯈ꯭ꯔꯕꯅꯤꯅ ꯀꯅꯥ ꯆꯦꯟꯅꯩ ꯍꯥꯏꯕꯅꯆꯤꯡꯕ ꯑꯔꯣꯟ ꯑꯊꯨꯞꯁꯤꯡ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯁ꯭ꯇꯥꯝꯞ ꯄꯦꯄꯔꯗ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯠ ꯇꯧꯕꯒꯤ ꯊꯕꯛꯁꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯊꯤꯡꯅꯕ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯃꯁꯤꯅ ꯉꯁꯤꯒꯤ ꯄꯣꯛꯅꯐꯝꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯅꯤ꯫ ꯂꯣꯏꯔꯛꯄꯗ ꯀꯣꯠ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯠ ꯑꯁꯤ ꯁꯤꯖꯤꯟꯅꯕꯕꯨ ꯍꯩꯔꯕꯗꯤ ꯀꯥꯟꯅꯗꯕ ꯂꯩꯇꯦ, ꯃꯥꯏ ꯄꯥꯛꯄꯁꯨ ꯐꯩ, ꯃꯥꯏꯊꯤꯔꯕꯁꯨ ꯐꯩ꯫ ꯃꯁꯤ ꯀꯣꯠ ꯑꯁꯤꯕꯨ ꯍꯥꯏꯕꯤꯔꯝꯕ ꯑꯩꯈꯣꯏ ꯍꯥꯏꯔꯣꯏꯈ꯭ꯔꯕ ꯅꯍꯥꯁꯤꯅ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥ꯫ ꯃꯊꯪꯗ ꯄꯣꯛꯅꯐꯝꯒꯤ ꯑꯣꯏꯅꯗꯤ ꯆꯤꯊꯤ ꯑꯃꯁꯨꯡ ꯋꯥꯀꯠꯁꯤꯃ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯎꯏ꯫ ꯃꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯒ꯭ꯔꯤꯚꯥꯟꯁ ꯅꯠꯇ꯭ꯔꯒꯅ ꯀꯝꯄ꯭ꯂꯦꯟꯁꯤꯡ ꯎꯅꯕ ꯃꯐꯝꯅꯤ꯫ ꯉꯁꯤꯒꯤ ꯂꯩꯔꯝꯂꯤꯕ ꯇꯣꯄꯤꯛ ꯑꯁꯤꯅ ꯎꯁꯞ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯗ ꯆꯥꯛꯂꯨꯛ ꯇꯝꯅ ꯍꯣꯠꯆꯤꯟꯅꯔꯛꯄ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯆꯤꯊꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯏꯕꯁꯤꯅ ꯊꯨꯡꯕꯥꯏꯖꯝ ꯏꯇꯣꯕꯤꯁꯤꯡ, ꯇꯣꯞ ꯑꯋꯥꯡ ꯂꯩꯀꯥꯏ꯫ ꯏꯗꯤꯇꯔ: ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯎꯁꯞ ꯃꯦꯂꯥ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯗ ꯄꯨꯂꯞ ꯄꯨꯟꯅ ꯑꯃꯨꯛꯇꯗ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯇꯥꯡꯕꯅꯤ, ꯂꯦꯝꯖꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯉꯩꯗ ꯆꯠꯅꯔꯝꯕ ꯃꯑꯣꯡ ꯑꯃ ꯍꯥꯏꯔꯕꯗꯤ ꯄꯨꯖꯥꯔꯤꯅ ꯆꯥꯛ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯑꯍꯜ ꯃꯤꯌꯥꯏ ꯆꯦꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯌꯥꯎꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯥꯛꯂꯨꯛ ꯇꯝꯅ ꯍꯣꯠꯆꯤꯟꯅꯔꯛꯄ ꯑꯁꯤ ꯍꯧꯅ ꯈꯪꯗꯕ ꯃꯥꯜꯂꯤ꯫ ꯃꯁꯤꯅ ꯄꯨꯂꯞ ꯆꯥꯃꯤꯟꯅꯒꯗꯕ ꯑꯗꯨꯒꯤ ꯃꯒꯨꯟ ꯃꯥꯡꯕꯅꯤ꯫ ꯏꯖꯔꯤꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯃꯥꯡꯉꯩꯗ ꯂꯥꯅ ꯃꯌꯥꯏ ꯇꯥꯔꯒ ꯆꯥꯛꯂꯨꯛꯅ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯁꯦꯟꯖꯦꯡꯒꯤ ꯈꯨꯖꯥꯏ ꯃꯆꯥ ꯑꯃꯃꯝꯅ ꯏꯁꯤꯡ ꯊꯛꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯑꯣꯏꯔꯕ ꯑꯣꯏꯔꯕꯤꯁꯤꯡꯗꯤ ꯃꯌꯨꯝꯗꯒꯤ ꯁꯦꯟꯖꯦꯡꯒꯤ ꯑꯆꯧꯕ ꯈꯨꯖꯥꯏ ꯄꯨꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯤꯜꯒꯤ ꯈꯨꯖꯥꯏꯅ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯛꯂꯨꯛ ꯈꯨꯗꯤꯡꯒꯤ ꯑꯦꯟꯁꯥꯡ ꯃꯊꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯅ ꯗꯣꯅꯥ ꯁꯥꯔꯒ ꯑꯦꯟꯁꯥꯡ ꯍꯥꯞꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯖꯥꯔꯤꯅ ꯁꯒꯣꯜ ꯍꯋꯥꯏ ꯍꯥꯞꯂꯒ ꯆꯥꯛ ꯇꯥꯛꯏ꯫ ꯆꯥꯛ ꯇꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯍꯣꯠꯆꯤꯟꯅꯔꯝꯗꯦ꯫ ꯃꯃꯥꯡꯉꯩꯗ ꯕꯥꯃꯣꯟ ꯄꯨꯖꯥꯔꯤ ꯑꯃꯅ ꯃꯤ 100ꯒꯤ ꯁꯦꯕꯥ ꯇꯧꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯎꯇꯤ ꯑꯃ, ꯆꯝꯐꯨꯠ ꯑꯃ, ꯏꯔꯣꯝꯕ ꯑꯃ, ꯁꯒꯣꯜ ꯍꯋꯥꯏ ꯑꯃ ꯃꯊꯦꯜ ꯑꯣꯏꯅ ꯆꯠꯅꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕ ꯇꯧꯅꯔꯝꯃꯤ꯫ ꯆꯥꯛꯂꯨꯛ ꯃꯀꯣꯛ ꯕ꯭ꯔꯥꯍꯃꯟ ꯅꯠꯇ꯭ꯔꯒ ꯈ꯭ꯋꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯆꯥꯛꯈꯨꯝꯗ ꯅꯛꯅ ꯐꯝꯅꯔꯝꯃꯤ꯫ ꯕ꯭ꯔꯥꯍꯃꯟꯅ ꯄ꯭ꯔꯁꯥꯔꯤ ꯂꯥꯎꯔꯒ ꯆꯥꯛ ꯐꯨꯛꯅꯔꯝꯃꯤ꯫ ꯄꯨꯖꯥꯔꯤꯅ ꯑꯔꯣꯏꯕꯗ ꯊꯨꯝ ꯌꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯍꯧꯒꯠꯅꯔꯝꯗꯦ꯫ ꯆꯥꯛꯂꯨꯛ ꯃꯀꯣꯛ ꯐꯝꯕꯅ ꯆꯥꯛꯂꯨꯛꯇ ꯈꯨꯠ ꯍꯥꯝꯖꯤꯟꯅꯔꯝꯗꯦ꯫ ꯆꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅꯁꯨ ꯆꯥꯛꯂꯨꯛꯇ ꯈꯨꯠ ꯍꯥꯝꯖꯤꯟꯅꯔꯝꯗꯦ꯫ ꯃꯃꯥꯡꯉꯩꯗꯗꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯌꯨꯝꯕꯨꯅ ꯄꯨꯝꯅꯃꯛꯀꯤ ꯁꯦꯕꯥ ꯇꯧꯅꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯤ ꯅꯦꯛꯅꯔꯝꯗꯦ꯫ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛ ꯅꯤꯁꯥ ꯄꯁꯥ ꯑꯃꯠꯇ ꯁꯤꯖꯤꯟꯅꯔꯝꯗꯦ꯫ ꯀꯥꯏꯅꯔꯝꯗꯥꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯧꯒꯜꯂꯣꯟ ꯕꯦꯚꯥꯔ ꯌꯥꯝꯅ ꯐꯖꯅ ꯑꯃꯨꯛ ꯈꯨꯔꯨꯝꯂꯒ ꯀꯥꯏꯅꯩ꯫ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯐꯛꯁꯥꯡ ꯊꯥꯔꯒ ꯐꯝꯅꯔꯝꯃꯤ꯫ ꯃꯆꯤꯗ ꯆꯣꯏꯊꯣꯛꯅꯔꯝꯗꯦ꯫ ꯃꯃꯥꯡꯉꯩꯗꯗꯤ ꯕꯥꯃꯣꯟ ꯄꯨꯖꯥꯔꯤ ꯈꯨꯗꯤꯡꯃꯛ ꯆꯥꯛ ꯑꯦꯟꯁꯥꯡ ꯌꯦꯟꯕꯗ ꯈꯗꯥꯡꯆꯦꯠ ꯂꯥꯛꯏ꯫ ꯆꯥꯛ ꯀꯣꯝꯄꯥꯛ ꯑꯦꯟꯁꯥꯡ ꯕꯥꯜꯇꯤꯟꯗ ꯍꯨꯃꯥꯡ ꯃꯆꯨꯝ ꯇꯥꯗꯅꯕ, ꯄ꯭ꯔꯁꯥꯔꯤ ꯁꯦꯕꯥ ꯐꯪꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯍꯪꯒꯣꯏꯗꯅꯕ ꯄꯨꯖꯥꯔꯤ ꯈꯨꯗꯤꯡꯃꯛ ꯐꯩꯖꯣꯝ ꯑꯉꯧꯕ ꯁꯦꯠꯂꯒ ꯈꯗꯥꯡꯆꯦꯠ ꯂꯥꯛꯂꯒ ꯁꯦꯕꯥ ꯇꯧꯅꯔꯝꯃꯤ꯫ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯈꯨꯗꯩ ꯁꯦꯠꯂꯒ ꯈꯗꯥꯡꯆꯦꯠ ꯂꯥꯛꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯔꯝꯗꯦ꯫ ꯃꯆꯨ ꯇꯥꯕ ꯐꯩꯖꯣꯝ ꯑꯉꯧꯕ, ꯐꯨꯔꯤꯠ ꯑꯉꯧꯕ ꯂꯤꯠꯂꯒ ꯁꯥꯏꯀꯜꯗ ꯈꯥꯕꯩ ꯆꯦꯒꯞ ꯍꯥꯞꯂꯒ ꯁꯥꯏꯀꯜ ꯊꯧꯔꯒ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯅꯪꯅꯕ ꯇꯥꯛꯅꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯨꯖꯥꯔꯤꯁꯨ ꯄ꯭ꯔꯁꯥꯔꯤ ꯐꯪꯂꯕ ꯃꯇꯨꯡ ꯐꯛ ꯑꯃꯗ ꯄꯨꯖꯥꯔꯤ ꯃꯌꯥꯝ ꯐꯝꯍꯜꯂꯒ ꯀ꯭ꯋꯥ ꯄꯅꯥ ꯇꯥꯡꯒ ꯑꯃꯃꯝ ꯉꯝꯖꯕ ꯑꯋꯥꯃꯜ ꯍꯥꯞꯂꯒ ꯕꯣꯔ ꯅꯤꯖꯔꯝꯃꯤ꯫ ꯃꯃꯥꯡꯉꯩꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯁꯨꯃꯥꯡꯒꯤ ꯐꯛꯂꯦꯟ ꯗꯝꯕꯨꯔ ꯈꯜꯂꯒ ꯅꯠꯇ꯭ꯔꯒ ꯕꯥꯃꯣꯟꯒꯤ ꯃꯥꯟꯗꯞꯇ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯕ꯭ꯔꯥꯍꯃꯟ ꯄꯨꯖꯥꯔꯤ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯤꯁꯥ ꯑꯃꯠꯇ ꯁꯤꯖꯤꯟꯅꯔꯝꯗꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯕꯦꯚꯥꯔ ꯌꯥꯝꯅ ꯈꯪꯅ ꯆꯠꯅꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯩ ꯆꯍꯤ 70 ꯁꯨꯔꯕꯗꯤ ꯑꯍꯜ ꯆꯤꯡꯂꯦ꯫ ꯆꯍꯤ 70ꯒꯤ ꯃꯊꯛꯇ ꯂꯩꯕ ꯅꯨꯄꯥꯁꯤꯡꯗꯤ ꯐꯩꯖꯣꯝ ꯃꯄꯥꯟ ꯆꯟꯗꯕ
ꯁꯦꯠꯀꯗꯕꯅꯤ, ꯃꯈꯥꯗ ꯂꯩꯕꯁꯤꯡꯅ ꯐꯩꯖꯣꯝ ꯃꯄꯥꯟ ꯆꯟꯕ ꯁꯦꯠꯀꯗꯕꯅꯤ, ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯗꯦꯕ ꯀꯔꯃ ꯑꯗꯨ ꯗꯦꯕ ꯀꯔꯃꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯍꯤ ꯍꯨꯝꯐꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯨꯍꯣꯡꯕꯗ ꯕꯣꯔ ꯑꯗꯨ ꯐꯩꯖꯣꯝ ꯃꯄꯥꯟ ꯆꯟꯗꯕ ꯁꯦꯠꯅꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯅꯣ ꯏꯖꯔꯤꯕ ꯑꯩꯒꯤ ꯋꯥꯈꯜꯅꯤ꯫ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯁꯛ ꯐꯖꯔꯕꯗꯤ, ꯕꯣꯔ ꯁꯦꯟꯅꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯁꯛ ꯊꯤꯕ ꯑꯃꯅ ꯁꯦꯟꯅꯍꯜꯂꯕꯗꯤ ꯕꯣꯔꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯅꯩ꯫ ꯕꯣꯔꯗꯨ ꯃꯁꯛ ꯊꯤꯔꯕꯗꯤ, ꯕꯣꯔ ꯁꯦꯟꯅꯕꯗꯨ ꯃꯁꯛ ꯐꯖꯔꯕꯗꯤ ꯕꯣꯔ ꯑꯗꯨ ꯃꯒꯨꯟ ꯃꯥꯡꯍꯜꯂꯤ꯫ ꯑꯔꯣꯏꯕꯗ ꯎꯁꯣꯞ ꯃꯦꯂꯥ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯗ ꯕ꯭ꯔꯥꯍꯃꯟ ꯄꯨꯖꯥꯔꯤꯅ ꯄ꯭ꯔꯁꯥꯗꯤ ꯂꯥꯎꯗ꯭ꯔꯤꯉꯩꯗ ꯇꯔꯨꯛ ꯃꯀꯣꯛ ꯐꯝꯕꯅ ꯇꯔꯨꯛ ꯍꯨꯛꯄ ꯍꯧꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯥꯏꯕꯗꯤ ꯍꯩꯖꯤꯡꯄꯣꯠ ꯂꯥꯏꯔꯤꯛ ꯇꯥꯕ, ꯗꯁꯥ ꯍꯣꯜ, ꯂꯨꯍꯣꯡꯕ ꯊꯤꯜꯂꯛꯄ ꯑꯁꯤꯅꯆꯤꯡꯕ ꯚꯥꯕꯣꯛ ꯑꯀꯣꯏꯕꯗ ꯌꯨꯝꯕꯨꯅ ꯆꯥ ꯌꯦꯜꯂꯛꯄꯗ ꯍꯥꯟꯅ ꯌꯦꯜꯂꯛꯄ ꯑꯍꯜ ꯑꯗꯨꯅ ꯚꯥꯕꯣꯛ ꯑꯀꯣꯏꯕꯗ ꯐꯝꯂꯤꯕ ꯚꯥꯕꯣꯛꯁꯤꯡ ꯂꯣꯏꯅ ꯊꯨꯡꯗ꯭ꯔꯤꯉꯩ ꯌꯦꯟꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯍꯥꯟꯕ ꯊꯨꯡꯕꯗꯨꯅ ꯊꯛꯄ ꯍꯧꯗꯕ, ꯁꯪꯀ꯭ꯔꯤꯇꯟꯗ ꯔꯥꯒ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯚꯥꯕꯣꯛꯁꯤꯡꯅ ꯋꯥꯔꯤ ꯁꯥꯅꯕꯤꯗꯕ, ꯏꯁꯩ ꯃꯦꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡ ꯑꯣꯟꯕ ꯑꯋꯥꯡ ꯑꯣꯟꯕ ꯑꯍꯜ ꯑꯅꯤ ꯑꯍꯨꯝꯗꯤ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯕꯤꯕ, ꯑꯁꯤ ꯑꯅꯥꯒꯤ ꯊꯧꯗꯣꯛꯇ ꯚꯥꯕꯣꯛꯁꯤꯡꯅ ꯑꯅꯥ ꯑꯌꯦꯛꯀꯤ ꯄꯥꯎ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯔꯃ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯍꯧꯒꯠꯂꯒ ꯆꯠꯄꯤꯗꯕ, ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗꯁꯨ ꯃꯉꯥꯏ ꯁꯦꯜ ꯀ꯭ꯋꯥ ꯂꯥꯟꯅꯗ꯭ꯔꯤꯕ ꯐꯥꯎꯕ, ꯃꯥꯝꯃꯒꯤ ꯐꯝ ꯊꯥꯕꯒꯤ ꯗꯈꯤꯅꯥ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯚꯥꯕꯣꯛꯁꯤꯡꯅ ꯍꯧꯒꯠꯂꯒ ꯆꯠꯄꯤꯗꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤ ꯚꯥꯕꯣꯛꯁꯤꯡꯗ ꯈꯪꯍꯟꯕꯤꯕ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯕ꯭ꯔꯥꯍꯃꯟ ꯄꯨꯖꯥꯔꯤꯅ ꯆꯥꯛ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯆꯥꯂꯨꯛ ꯆꯦꯟꯁꯤꯟꯕꯤꯗꯕ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ꯫ ꯃꯁꯤꯅ ꯉꯁꯤꯒꯤ ꯄꯣꯛꯅꯐꯝꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯆꯦꯐꯣꯡ ꯑꯁꯤꯅ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ꯫ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯒꯤ ꯂꯩꯔꯝꯂꯤꯕ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯄ ꯐꯠꯇ ꯂꯧꯁꯤꯡ ꯅꯥꯒꯥꯁꯤꯡꯅ ꯈꯪꯕ ꯍꯧꯔꯛꯄ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯗ ꯑꯔꯤꯕ ꯀꯨꯀꯤ ꯑꯃꯗꯤ ꯑꯅꯧꯕ ꯀꯨꯀꯤ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯕꯦꯅꯤꯐꯤꯠ ꯈꯔ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯞꯆꯤꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯂꯩꯉꯥꯛꯇꯨꯅ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯀꯨꯀꯤꯁꯤꯡ ꯅꯤꯡꯕ ꯀꯥꯏꯔꯒ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯨꯀꯤ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯑꯅꯧꯕ ꯀꯨꯀꯤ ꯑꯃꯗꯤ ꯑꯔꯤꯕ ꯀꯨꯀꯤ ꯊꯥꯗꯣꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯈꯣꯞꯆꯤꯟꯗꯨꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯑꯁꯤꯒꯨꯝꯕ ꯂꯥꯂꯣꯡꯁꯤꯡ ꯉꯁꯤ ꯉꯔꯥꯡ ꯈꯛꯀꯤ ꯑꯣꯏꯕ ꯏꯊꯤꯜ ꯊꯧꯔꯥꯡ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔꯅ ꯁ꯭ꯇꯦꯠꯍꯨꯗ ꯍꯦꯛ ꯐꯪꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ, ꯀꯨꯀꯤꯁꯤꯡꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯈꯠꯂꯛꯄ ꯁꯣꯛ 2012ꯒꯤ ꯃꯦ 3ꯗ ꯊꯣꯛꯈꯤꯕ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯀꯨꯀꯤꯁꯤꯡꯅ ꯇꯝꯄꯥꯛ ꯂꯝꯒ ꯇꯥꯏꯅꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯄꯨꯝꯅꯃꯛꯇ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯦꯟꯇꯔꯒ ꯁꯨ ꯇꯧꯅꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯈꯣꯏꯗ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯗꯤꯖꯤꯒꯅꯦꯁꯟꯁꯤꯡ ꯑꯗꯨꯗꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯅ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝ ꯀꯌꯥ ꯃꯁꯤꯡ ꯈꯪꯗꯅ ꯀꯦꯝ ꯀꯌꯥ ꯍꯥꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯇꯝꯄꯥꯛ ꯂꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯁꯤꯡꯗ ꯕꯪꯀꯔ ꯁꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯨꯀꯤꯁꯤꯡꯅ ꯃꯇꯝ ꯑꯃꯗ ꯍꯦꯛꯇꯃꯛ ꯃꯩꯇꯩꯁꯤꯡꯒꯤ ꯊꯥꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯂꯤꯕꯁꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯇꯝ ꯌꯥꯝꯅ ꯆꯪꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯥꯏꯈꯠꯂꯛꯄ ꯄꯣꯂꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯂꯥꯟ ꯑꯗꯨꯁꯨ ꯑꯔꯥꯏꯕ ꯂꯥꯟ ꯑꯃꯗꯤ ꯅꯠꯇꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄꯅꯤ꯫ ꯃꯩꯇꯩ ꯅꯍꯥꯁꯤꯡꯅ ꯃꯗꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯎꯇꯨꯞ ꯋꯥꯇꯨꯞ ꯑꯃꯗꯤ ꯅꯥꯎꯔꯤ ꯄꯥꯏꯔꯒ ꯂꯥꯟꯊꯦꯡꯅꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯈꯪꯅ ꯈꯪꯅ ꯂꯩꯉꯥꯛꯀ ꯁꯨ ꯇꯧꯅꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯌꯀꯥ ꯌꯦꯡꯂꯒ ꯁꯦꯟꯇꯔꯅ ꯆꯠꯄꯒꯨꯝ ꯇꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯁꯦꯟꯇꯔꯒꯤ ꯌꯥꯝꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯏꯊꯤꯜ ꯊꯧꯔꯥꯡ ꯑꯁꯤꯅꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯁꯦꯁꯟꯁꯤꯡꯗ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯐꯝ ꯈꯟꯅꯁꯤ ꯍꯥꯏꯕ ꯌꯥꯗꯕ ꯃꯈꯩ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯅꯩꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯈꯪꯂꯝꯒꯅꯤ꯫ ꯀꯨꯀꯤ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤ ꯃꯕꯨꯛ ꯐꯠꯇꯦ, ꯃꯈꯣꯏꯅ ꯂꯩꯔꯨꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯋꯥꯊꯣꯛ ꯊꯣꯛꯇꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯏ꯫ ꯃꯈꯣꯏꯒ ꯇꯤꯟꯅꯕ ꯌꯥꯕ ꯐꯨꯔꯨꯞ ꯑꯃꯠꯇꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯅ
ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯗꯤ ꯃꯤꯒꯤ ꯂꯝ ꯈꯣꯞꯆꯤꯜꯂꯒ ꯃꯈꯣꯏꯒꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯒꯤ ꯈꯨꯖꯜ ꯊꯧꯔꯥꯡ ꯑꯗꯨ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯇꯧꯍꯩꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯄꯦꯟꯁꯤꯡ ꯑꯃꯗꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡꯅ ꯇꯣꯡꯁꯤꯜꯂꯒ ꯊꯧꯅꯥ ꯍꯥꯞꯄ ꯑꯗꯨꯅꯤ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠꯁꯤꯡ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥ ꯂꯩꯇꯥꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯠꯇꯅ ꯇꯧꯗꯦ ꯃꯁꯤꯗꯤ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯈꯨꯖꯜ ꯊꯧꯔꯥꯡ ꯑꯃꯗꯤ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯐꯠꯇ ꯂꯧꯁꯤꯡꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯈꯪꯕ ꯍꯧꯔꯛꯏ ꯁ꯭ꯇꯦꯠꯁꯤꯗ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯩꯇꯩ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯐꯠꯇꯕ ꯈꯨꯖꯜ ꯊꯧꯔꯥꯡꯁꯤꯡ ꯅꯥꯒꯥꯁꯤꯡꯗꯤ ꯍꯥꯟꯅ ꯈꯪꯕ ꯄꯔꯥ ꯑꯃ ꯇꯝꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯩꯇꯩꯁꯤꯡꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤꯅꯗꯕ ꯑꯃꯗꯤ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯗꯨꯅ 1993ꯗ ꯊꯣꯛꯈꯤꯕ ꯅꯥꯒꯥ ꯀꯨꯀꯤ ꯍꯥꯟꯅ ꯑꯗꯨ ꯊꯝꯖꯤꯟꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯍꯦꯟꯅ ꯊꯣꯛꯇꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯃꯩꯇꯩꯁꯤꯡꯅ ꯍꯣꯠꯅꯈꯤꯕꯁꯤꯡ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯀꯥꯎꯊꯣꯛꯄ ꯂꯣꯏꯅꯅ ꯉꯁꯤꯅ ꯑꯃꯨꯛ ꯃꯩꯇꯩꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯏ ꯃꯔꯩꯕꯥꯛ ꯃꯔꯝꯗ ꯅꯨꯡꯁꯤꯖꯕ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯒꯗꯤ ꯁꯤꯕ ꯀꯤꯗꯕ ꯃꯩꯇꯩ ꯅꯍꯥꯁꯤꯡ ꯍꯥꯏꯔꯒ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯊꯦꯡꯅꯈꯤꯕꯅꯤ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯕꯨ ꯊꯤꯡꯂꯝꯗ꯭ꯔꯕ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯂꯩꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯔꯛꯂꯤꯕ ꯃꯩꯇꯩꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯨꯍꯦꯟꯕꯒꯤ ꯊꯕꯛ ꯃꯇꯝꯗꯨꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯗ ꯅꯥꯒꯥꯁꯤꯡꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯔꯝꯅ 1993ꯗ ꯊꯣꯛꯈꯤꯕ ꯃꯩꯇꯩꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨ ꯋꯥꯔꯧꯕ ꯈꯔ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯗꯨꯅꯁꯨ ꯉꯁꯤꯗꯤ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯐꯠꯇ ꯂꯧꯁꯤꯡꯁꯤꯡ ꯑꯗꯨ ꯅꯥꯒꯥꯁꯤꯡꯅ ꯅꯥꯒꯥꯁꯤꯡꯗ ꯅꯥꯒꯥꯁꯤꯡꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯈꯨꯜ ꯃꯅꯥꯛꯇ ꯌꯥꯔꯣꯏ ꯍꯥꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯅꯥꯒꯥꯁꯤꯡꯅ ꯂꯧꯔꯤꯕ ꯃꯁꯤꯅ ꯉꯁꯤꯒꯤ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯒꯤ ꯑꯣꯏꯕ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯩꯔꯤꯕ ꯄꯥꯎꯆꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯉꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯂꯩꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯐꯥꯒꯤ ꯍꯥꯏꯔꯤ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥ 6 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯑꯁꯥ ꯇꯧꯕꯗꯤ ꯌꯥꯏ ꯇꯧꯒꯗꯧꯔꯤꯕ ꯑꯁꯥ ꯄꯨꯝꯕ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯨꯜ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯒꯕꯔꯅꯔꯗꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯔꯝꯕ ꯊꯕꯛꯁꯤꯡ ꯑꯩꯍꯥꯛꯅ ꯑꯀꯣꯟ ꯅꯥꯏꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯍꯪ ꯀꯌꯥ ꯑꯃꯗꯤ ꯂꯩꯕ ꯄꯥꯎꯈꯨꯝꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯍꯟꯕ ꯍꯥꯏꯕꯁꯤꯃꯛ ꯌꯥꯝꯅꯃꯛ ꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯇꯉꯥꯏ ꯐꯗꯕ ꯇꯥꯛꯁ ꯑꯃꯅꯤ ꯍꯥꯏꯕꯁꯤꯗꯤ ꯄꯨꯝꯅꯃꯛ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯁꯪ ꯎꯔꯤꯕ ꯁꯛꯇꯝ ꯈꯔꯒꯤ ꯃꯇꯥꯡꯗ ꯊꯝꯖꯒꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯁꯨ ꯏꯝꯐꯥꯜ ꯁꯍꯔ ꯑꯃꯗꯤ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯕꯨ ꯒꯥꯔꯤ ꯊꯧꯕ ꯌꯥꯕꯒꯤ ꯃꯑꯣꯡ ꯂꯩꯅꯔꯤꯕ꯭ꯔꯥ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯄꯦꯟꯗꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯛꯄ ꯑꯃꯗꯤ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯎꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯤꯒꯨꯝꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯒꯤ ꯃꯃꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯎꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯏꯝꯐꯥꯜ ꯃꯌꯣꯜꯒꯤ ꯂꯝꯕꯤ ꯀꯌꯥꯗ ꯑꯄꯤꯛꯄ ꯀꯣꯝꯖꯥꯎꯁꯤꯡꯗꯒꯤ ꯑꯆꯧ ꯑꯆꯧꯕ ꯀꯣꯝꯖꯥꯎꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯅꯔꯤ ꯑꯁꯤꯒꯨꯝꯕ ꯀꯣꯝꯁꯤꯡ ꯑꯁꯤꯅ ꯏꯝꯐꯥꯜ ꯃꯌꯣꯜꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯡ ꯑꯁꯤꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯛꯄꯒꯨꯝꯅ ꯇꯧꯔꯛꯏ ꯃꯁꯤꯃꯛꯇꯤ ꯑꯐꯕ ꯈꯨꯗꯝꯅꯤ ꯍꯥꯏꯅ ꯀꯅꯥ ꯑꯃꯠꯇꯅ ꯂꯧꯔꯝꯒꯅꯤ ꯍꯥꯏꯅ ꯅꯤꯡꯗꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯒꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ ꯀꯔꯤꯒꯤꯗꯃꯛ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯖꯤꯟꯅꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁ ꯑꯁꯤꯒ ꯅꯛꯅꯅ ꯂꯩꯕ ꯑꯗꯨꯒ LIC ꯑꯣꯐꯤꯁ ꯑꯃꯁꯨꯡ PWDꯒꯤ ꯑꯣꯐꯤꯁ ꯃꯅꯥꯛ ꯑꯣꯏꯕ ꯀꯌꯥꯊꯣꯡ ꯊꯥꯡꯃꯩꯕꯟꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡꯒ ꯁꯝꯅꯔꯤꯕ ꯅꯥꯒꯥ ꯅꯂꯥꯒꯤ ꯃꯊꯛꯇ ꯁꯥꯕ ꯊꯣꯡ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯇꯉꯥꯏꯐꯗꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯗ ꯑꯦꯀꯥꯗꯃꯤꯛ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯑꯃꯗꯤ ꯂꯝꯕꯤ ꯐꯤꯕꯝ ꯁꯣꯛꯍꯜꯂꯛꯄꯗꯒꯤꯅꯤ ꯍꯧꯖꯤꯛ ꯊꯤꯡꯖꯤꯜꯂꯒ ꯂꯩꯔꯤꯕ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯡꯃꯩꯕꯟ ꯂꯣꯝꯗꯒꯤ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯡ ꯚ꯭ꯌꯨ ꯑꯁꯤ
TC petrol outlet-nꯆꯤꯡꯕꯔꯣꯝꯗ ꯆꯠꯄꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯤ꯫ ꯁꯤꯗ ꯅꯠꯇꯅ ꯉꯁꯥꯏ ꯃꯊꯛꯇ ꯄꯟꯖꯈꯤꯕ LIC office ꯑꯃꯁꯨꯡ PWDꯒꯤ office-ꯂꯣꯝꯗ ꯆꯠꯄꯒꯤ ꯂꯝꯕꯤꯁꯨ ꯐꯥꯎꯅꯕ ꯉꯝꯍꯟꯗ꯭ꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯇꯉꯥꯏꯐꯗꯅ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯔꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯁꯦꯝꯖꯤꯟꯕꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ ꯍꯧꯖꯤꯛ ꯊꯥ 5ꯔꯣꯝ ꯍꯦꯟꯅ ꯍꯧꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯄꯤꯛꯈ꯭ꯔꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯗ ꯌꯥꯝꯅ ꯃꯄꯨ ꯑꯣꯏꯈ꯭ꯔꯕ ꯊꯣꯡ ꯑꯁꯤ ꯁꯦꯝꯖꯤꯟꯕꯗ ꯊꯥ 5 ꯍꯦꯟꯅ ꯆꯪꯍꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤꯃꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯊꯣꯛꯍꯜꯂꯦ꯫ ꯍꯥꯏꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯊꯣꯡ ꯑꯁꯤ ꯁꯦꯝꯕ ꯁꯥꯕꯗ ꯃꯇꯝ ꯀꯥ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯆꯔꯥꯡꯅꯕ ꯀꯌꯥ ꯊꯣꯛꯍꯜꯂꯛꯄꯗ ꯅꯠꯇꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯑꯀꯥꯏꯕ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯒ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯍꯧꯈꯤꯕ ꯊꯥ 5ꯔꯣꯝ ꯑꯁꯤꯗ ꯒꯥꯔꯤ ꯃꯆꯥ ꯑꯆꯧꯕ ꯀꯥ ꯍꯦꯟꯅ ꯆꯪꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯠꯍꯟꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯍꯟꯈ꯭ꯔꯕꯅꯤ꯫ ꯍꯣꯏ, ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯐꯠꯆꯤꯜꯂꯛꯇꯕ ꯑꯁꯤ ꯈꯔ ꯃꯦꯟꯊꯣꯛ-ꯃꯦꯟꯁꯤꯟ ꯇꯧꯖꯔꯕꯁꯨ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯗꯗꯤ ꯅꯨꯡꯉꯥꯏꯍꯟꯗꯕ ꯍꯥꯏꯕꯗꯨꯃꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯒꯥꯔꯤ ꯑꯆꯧꯕ ꯐꯥꯎꯕ ꯌꯥꯗꯅꯕ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤ ꯆꯪꯁꯤꯜꯍꯜꯂꯛꯅꯕ ꯃꯔꯝ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯏꯔꯥꯡ ꯄꯥꯝꯕꯗꯒꯤ ꯊꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯛꯈꯤꯕ ꯈꯣꯡꯖꯪ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯊꯧꯁꯤꯡ ꯃꯇꯝ ꯆꯥꯅ ꯇꯧꯗꯕ, ꯂꯣꯏꯁꯤꯟꯒꯗꯕ ꯊꯕꯛꯁꯤꯡ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯗ ꯈꯣꯡꯖꯪꯒꯤ ꯕꯥꯔꯇꯣꯟ ꯇꯧꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯉꯥꯏꯐꯗꯅ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯨꯔꯦꯜ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯟꯒꯤ ꯃꯈꯥꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 22.5 ꯆꯪꯅ ꯀꯣꯏꯂꯥꯁ ꯊꯥꯗꯨꯅ ꯁꯦꯝꯒꯠꯂꯤꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯋꯣꯝꯕꯨꯡꯗꯒꯤ ꯁꯒꯣꯜꯃꯥꯡ ꯇꯥꯕ ꯃꯤꯌꯥꯝꯅ ꯀꯩꯕꯤ ꯂꯝꯕꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯐꯣꯡꯅ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯁꯒꯨꯟ ꯇꯧꯔꯤ꯫ ꯑꯋꯣꯝꯕꯨꯡꯗꯒꯤ ꯀꯩꯕꯤ ꯐꯥꯎꯔꯒ ꯁꯒꯣꯜꯃꯥꯡ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ ꯀꯣꯏꯂꯥꯁ ꯊꯥꯗꯨꯅ ꯁꯦꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥ 3 ꯁꯨꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯀꯌꯥꯗ ꯀꯥꯏꯔꯛꯂꯦ꯫ ꯊꯥ 3 ꯁꯨꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯀꯌꯥꯗ ꯀ꯭ꯔꯦꯛ ꯆꯠꯄ, ꯒꯥꯔꯤ ꯆꯀꯥ ꯄꯨꯊꯕ ꯊꯣꯛꯂꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯅ ꯅꯤꯡꯊꯤꯅ ꯃꯤꯠꯌꯦꯡ ꯆꯪꯍꯧꯗꯕ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯃꯁꯥꯒꯤ ꯁꯦꯟꯗꯣꯡ ꯈꯛꯇꯪꯒꯤ ꯈꯜꯂꯒ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯊꯕꯛ ꯁꯨꯗꯕꯗꯒꯤ ꯑꯣꯏꯒꯅꯤ꯫ ꯂꯝꯕꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠ (PWD)ꯒꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯌꯥꯎꯅ ꯑꯦꯛꯁꯄꯔꯠ ꯀꯃꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁꯦꯝꯗ꯭ꯔꯕꯗꯤ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯊꯣꯛꯆꯣꯝ ꯂꯣꯀꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯊꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯂꯝꯕꯤꯒꯤ ꯋꯥꯐꯝ ꯑꯣꯏꯈ꯭ꯔꯒ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯩꯒꯤ ꯐꯤꯚꯝ ꯀꯔꯝ ꯇꯧꯔꯤꯕꯒꯦ? ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯑꯁꯨꯝꯃꯛ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯃꯩꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯐꯠꯂꯝꯗꯦ, ꯑꯗꯨꯕꯨ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯗ ꯃꯩꯒꯤ ꯃꯇꯥꯡꯗ ꯑꯆꯧꯕ ꯑꯑꯣꯟꯕ ꯑꯃꯗꯤ ꯑꯍꯣꯡꯕ ꯄꯨꯔꯛꯇꯨꯅ ꯃꯩꯒꯤ ꯊꯕꯛ ꯑꯁꯤ MSPDCLꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯩꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝ ꯈꯔ ꯑꯁꯤꯗꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯩꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ꯫ ꯃꯁꯤꯒꯤ ꯆꯩꯅꯥ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯩꯒꯤ ꯐꯤꯚꯝ ꯐꯠꯆꯤꯜꯂꯛꯇꯕ, ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯩ ꯃꯨꯠꯄ, ꯄꯥꯎꯆꯦ ꯑꯁꯤꯗꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯄꯟꯕ ꯄꯤꯕꯒꯤ ꯊꯕꯛꯁꯤꯡ ꯀꯌꯥꯔꯛ ꯍꯟꯅ ꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯊꯛꯅꯕ ꯏꯁꯤꯡ ꯍꯥꯏꯕꯗꯤ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔꯒꯤ ꯃꯇꯥꯡꯗꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯃꯥꯏ ꯄꯥꯛꯅ
ꯂꯥꯎꯊꯣꯛꯂꯒ ꯂꯩꯔꯕꯁꯨ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯊꯣꯛꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏꯗꯕ ꯉꯥꯛꯅꯤ, ꯃꯔꯝꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯩ ꯄꯤꯕ ꯑꯃꯗꯤ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯟꯕ ꯍꯥꯏꯕꯁꯤ ꯂꯦꯝꯅ ꯇꯧꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯩꯒꯤꯁꯨ ꯄ꯭ꯔꯤꯄꯦꯗ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯏꯁꯤꯡꯒꯤꯁꯨ ꯊꯥ ꯑꯃꯗ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ 250 ꯇꯦꯛꯁ ꯑꯣꯏꯅ ꯄꯤꯔꯤꯕꯅꯤ꯫ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯇꯒꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯦꯝꯅ ꯑꯃꯠꯇ ꯂꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯤꯕꯝ ꯐꯠꯇ꯭ꯔꯤꯕꯁꯤꯅ? ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔꯗꯤ ꯂꯩꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯃꯔꯝꯁꯤꯡ ꯑꯁꯤ ꯄꯣꯂꯤꯇꯤꯛꯁ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯑꯃꯅ ꯑꯃꯅ ꯃꯔꯥꯜ ꯁꯤꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯋꯥꯃꯤꯟꯅꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯅꯤ꯫ ꯂꯩꯀꯥꯏ ꯑꯃꯗ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯗꯕꯗ ꯋꯥꯔꯤꯕꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯁꯨꯅꯤ, BJPꯒꯤ ꯃꯤꯁꯨꯅꯤ꯫ ꯃꯁꯤ ꯂꯩꯕꯤꯌꯨ꯫ ꯃꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯣꯛꯂꯣꯏ꯫ ꯂꯩꯉꯥꯛ ꯃꯤꯌꯥꯝꯒꯤ ꯐꯥꯒꯤ ꯁꯥꯟꯅꯐꯝꯁꯨ ꯑꯩꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕꯗ ꯂꯧꯈꯠꯆꯔꯤꯕ ꯑꯌꯨꯛꯀꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯁꯅꯥ ꯂꯩꯕꯥꯛ ꯂꯩꯔꯝꯂꯤꯕ ꯇꯣꯄꯤꯛ ꯑꯁꯤꯅ ꯀꯝꯗꯧꯅ ꯃꯤꯀꯣꯛ ꯊꯤꯒꯦ, ꯀꯔꯝꯅ ꯃꯤꯀꯣꯛ ꯊꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2001 ꯑꯃꯁꯨꯡ 2013ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯆꯍꯤ 10 ꯂꯩꯔꯒ ꯆꯠꯊꯕ ꯃꯤꯀꯣꯛ ꯊꯤꯕ ꯍꯥꯏꯕꯁꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠ ꯂꯧꯕꯒꯤ ꯊꯕꯛꯇ ꯆꯌꯦꯠꯅꯕ ꯑꯣꯏꯔꯣꯏꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯝꯗꯧꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯤꯀꯣꯛ ꯊꯤꯒꯗꯧꯔꯤꯕꯅꯣ? ꯃꯃꯥꯡꯗ ꯃꯤꯀꯣꯛ ꯊꯤꯕꯗ ꯃꯤꯔꯝꯗꯒꯤ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯐꯨꯜ ꯃꯁꯤꯡ ꯍꯦꯟꯒꯠꯂꯝꯕꯒꯤ ꯃꯊꯛꯇ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯌꯥꯎꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯁꯤꯗ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯤꯁꯤꯡ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯝꯕꯒꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯤꯀꯣꯛ ꯊꯤꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯔꯝꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯤꯀꯣꯛ ꯊꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯤꯀꯣꯛ ꯊꯤꯒꯗꯧꯔꯤꯕꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯜꯍꯧꯃꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯑꯗꯨ ꯐꯪꯍꯟꯕ, ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯤꯀꯣꯛ ꯊꯤꯒꯗꯧꯔꯤꯕꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯜꯍꯧꯃꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯑꯗꯨ ꯐꯪꯍꯟꯗꯨꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯃꯥꯡꯗ ꯆꯠꯊꯈꯤꯕ ꯃꯤꯀꯣꯛ ꯊꯤꯕꯗꯨꯗ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯃꯐꯝꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯆꯍꯤ ꯑꯃꯗ ꯃꯆꯥ 4-5 ꯄꯣꯛꯄꯒꯤ ꯃꯑꯣꯡꯗ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯝꯕꯗꯨ ꯍꯟꯅ ꯊꯤꯒꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕꯅꯤ꯫ ꯃꯤꯀꯣꯛ ꯊꯤꯕꯗ ꯌꯥꯎꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯊꯧ ꯇꯧꯗꯕ, ꯃꯤꯀꯣꯛ ꯊꯤꯒꯗꯕ ꯈꯨꯜꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯃꯤꯁꯤꯡꯒ ꯆꯥꯟꯅꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯤꯀꯣꯛ ꯊꯤꯗꯕ ꯑꯃꯗꯤ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯀꯌꯥ ꯂꯧꯗꯨꯅ ꯇꯦꯕꯜꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯉꯁꯤꯒꯤ ꯑꯋꯥꯕꯁꯤꯒꯤ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯟꯗꯛ ꯆꯠꯊꯒꯗꯧꯔꯤꯕ ꯃꯤꯀꯣꯛ ꯊꯤꯕꯁꯤꯗꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯤꯀꯣꯛ ꯊꯤꯍꯧꯒꯗꯕꯅꯤ꯫ ꯂꯣ ꯀꯥꯏꯅ ꯃꯤꯀꯣꯛ ꯊꯤꯕꯗ ꯌꯥꯎꯁꯤꯟꯈꯤꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯔꯛꯇꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯃꯥꯡꯗ ꯃꯤꯀꯣꯛ ꯊꯤꯕꯗꯁꯨ ꯋꯥꯊꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯂꯩꯇꯥꯗꯕ ꯐꯤꯕꯝꯁꯤꯗꯅ ꯀꯝꯗꯧꯅ ꯀꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯤꯀꯣꯛ ꯊꯤꯒꯗꯧꯔꯤꯕꯅꯣ? ꯂꯩꯉꯥꯛꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯀꯣꯛ ꯊꯤꯕꯁꯤꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯃꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯤꯀꯣꯛ ꯊꯤꯕꯗꯤ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯃꯤꯇꯣꯞꯁꯤꯡꯅꯤ ꯍꯥꯟꯅ ꯈꯪꯗꯣꯛꯍꯧꯕ ꯇꯥꯏ꯫ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯑꯃꯨꯛ ꯄꯥꯏꯈꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯤꯀꯣꯛ ꯊꯤꯕꯗ ꯐꯪꯂꯛꯄ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯁꯤꯡ
ꯃꯤꯌꯥꯝꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯅꯕꯒꯤ ꯈꯣꯡꯊꯥꯡ ꯀꯌꯥ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯏꯈꯠꯂꯕ ꯃꯥꯟꯅꯕ ꯑꯃꯁꯨꯡ ꯆꯥꯛꯊꯨꯡꯁꯤꯡ ꯐꯪꯃꯤꯟꯅꯅꯕ ꯃꯤꯀꯣꯛ ꯃꯤꯁꯤꯡꯁꯤꯡ ꯑꯗꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯁꯤꯡꯗ ꯌꯦꯟꯊꯣꯛꯀꯗꯕꯅꯤ꯫ ꯃꯊꯧ ꯇꯥꯔꯒꯅ ꯑꯅꯧꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯁꯤꯡ ꯍꯦꯟꯒꯠꯅꯕꯒꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯈꯟꯅꯅꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯝ ꯆꯨꯝꯅ ꯄꯥꯏꯈꯠꯄ ꯊꯣꯛꯏ꯫ ꯈꯨꯡꯒꯪ ꯈꯨꯡꯒꯪꯗ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯆꯧꯕ ꯁꯦꯟꯖꯥꯎ ꯑꯃ ꯇꯥꯜꯍꯧꯕ ꯇꯦꯕꯜꯗ ꯆꯠꯊꯕꯗꯤ ꯆꯨꯝꯕ꯫ ꯃꯤꯀꯣꯛ ꯊꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯈꯨꯜ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯂꯩꯔꯤꯕ ꯃꯤꯀꯣꯛ ꯊꯤꯕ ꯍꯧꯈꯤꯗꯧꯔꯤꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯔꯦꯠꯀ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯨꯅ ꯃꯤꯀꯣꯛ ꯑꯐꯕ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯗꯤ ꯑꯣꯏꯔꯣꯏ꯫ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯌꯥꯝꯅ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫